Hello everyone. Ma'am, wari watai sanadaba yamna kuire dugi wari watai tausena na thajarapani leibaki issue sisu yamna adum kallaga lere net su hangdre ma'am kamai tauri wari watai se tausi sound se kamai tauri yadabra sound hi vera kai duse oh yaramara camera le yare. Hi Dilip Kumar Dilem, hello. Live streaming ka jambi rapagi namakta taram nokcheri. Toksam Surjakanta, hello. Julisa, hi Sanam, hello. Nungai di bro kamai taurige. Jason Nasipam, hello. Ma'am, hojisibu kamai da lengarige kamai tauri irang kalamdi adum bilanda jina irang kanbra natraga ishu tawduna adum leibra kamai tauri. Thuthaiba salam, hello. Kelvin Creation, Taram Lokcheri, Daniel Official, Uda Kuire, Chehonu, Mamsu, Dava Kuire, Wari Sanadava Sukuire. Yang nungaire, next episode nungaire, voice with an actor, ke nungaire, adum yembiyu. Duga, akoi kaini season sisu loigadaba kuidre, yam drabada episode mari manga mutang ngairgadaba male, adu oiragadi kaini season handakise, koi kaini je loishangrani haitare warise. Handakti kaini loishangra episode mari manga mutharga loishanba yabagi chance yamna wangna lei. Sunta Wangken, Taram Nokcheri, hello. Ke nungairibo, nungairiye, nidi nungairibro, kamai taurige hojisibo. Nungaiba haise hoi nungai hainadi khumme adubu lebaki issue ama leibanina nungaibam khangde isamakta thengnana langi chaitheng phangdramaksu aigi ichil inau ima iben aduga ibu ipa mayam ama awaba nangni makhoi nungaitabadasu khoi sari yamna nungaite kari haidabno khangde adum ko ingna matamna puraktana santi amwana hanagi matum hanjala ingna lerapa oirashanu mayam kana lai khuraminasi kana honaminasi nungairi lisang themba nungairi bo nungairi haitare mayam su nungaina adum leibiriba natra Jivan Singh, thank you. Mingsibibagi ni ko mingsi dari upaya amata leibasa natte adum sibiyu. Loihaningdi yam nungaite angang ahal yamna pamna yengba kaimini yaragadi samtohanba yaradi nungaini. Hoi akhoi yam kuinadi tawjarae season 1 2 3 4 leptana adum sathajaraini wari se loirapa yabagi ahoba loibagi matung ina aroibasu lei aduna akhoi horaise yamna buire loisilappa yabagi khudongchaba lei adubu kaimi loigragasu akhoi hena nungaiba mayamda message piba yaba nungai wari kaya amadi adumak puduna lakani aduna mayam adumak atai wari singdubusu ngaibiramu akhoi oinadi lepa leizaroi Newton KSIs hello Taram Nokcheri chanbirapagi namakta Che handak lebak ban tawbasiga video thagataba kai phaukhige nungtigi video thagalammaga thagatkidabado hoi hanagadi khara khetnai ko daide dubu hoi lepte net yade haraga lepthokpadumakti hoi tawjakhide hoi hanadagi so hauna kaimi se adum nungtigi hapadi ngamjade koi 1 days 2 days lerakanda adum hapane adugi machata khoi adum hapi adum suri hoi hanagadi yam khetnare nungai tabadi yam hawe ko wari nuni hapamba aduga kaimi sembagi interest laibido adudi yam halle tawgadabo khoi mayamgini tawdaba yade ko khoi sinpham ama oibanina na khoi
ꯁꯦꯝꯕꯗꯤ ꯑꯗꯨꯝ ꯁꯦꯝꯃꯤ, ꯑꯗꯨꯝ ꯍꯥꯞꯄꯗꯤ ꯍꯥꯞꯄꯤ꯫ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯍꯥꯞꯂꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯗꯤꯅꯦꯁ ꯌꯦꯡꯀꯣꯛꯄꯝ, ꯑꯩꯈꯣꯏꯁꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ꯫ ꯀꯩꯃꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯋꯥꯔꯤ ꯍꯥꯞꯄꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅꯖꯗ꯭ꯔꯤ, ꯑꯗꯨꯁꯨ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯀꯩꯃꯤ ꯃꯈꯥ ꯍꯥꯞꯄꯛꯑꯣ? ꯍꯣꯏ, ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ, ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤꯌꯦ꯫ ꯆꯦꯁꯨ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯅꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ? ꯍꯥꯏ ꯗꯥꯁꯅꯥ, ꯍꯥꯏ ꯕꯤꯁꯣꯅꯦ ꯄ꯭ꯔꯥꯅ, ꯗꯥꯁꯅꯥ ꯍꯜꯂꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ꯫ ꯁꯤꯁꯇꯔ ꯋꯥꯔꯤ ꯑꯝꯇ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯥ? ꯁꯨꯟꯗꯔ ꯈꯥꯏꯗꯦꯝ ꯇꯧꯕꯤꯔꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯑꯗꯣꯝ ꯑꯗꯣꯝꯅ ꯅꯨꯡꯁꯤꯗꯨꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯑꯗꯨꯝ ꯑꯣꯛꯆꯔꯤ, ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯒꯦ, ꯌꯥꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯕ꯭ꯔꯣꯁꯅꯥ ꯊꯕꯛ ꯀꯜꯂꯤꯀꯣ, ꯖꯤꯔꯤ ꯇꯨꯗꯦꯟ ꯍꯥꯏ, ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ ꯃꯥ꯫ ꯂꯤꯁꯦꯝꯕ, ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ, ꯆꯦ ꯁꯣꯅꯝ ꯍꯥꯎ, ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯕꯤꯁꯣꯅꯤꯕ꯭ꯔꯥ, ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯃꯊꯦꯜ ꯀꯥꯎꯊꯣꯛꯈ꯭ꯔꯦ, ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯔꯛꯄꯅꯤꯅ꯫ ꯀꯩꯃꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯉꯥꯏꯖꯔꯤ꯫ ꯍꯣꯏ, ꯉꯥꯏꯕꯤꯔꯝꯃꯨ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯥꯟꯊꯣꯏꯕ ꯂꯩꯁꯤꯟꯕꯝ, ꯊꯦꯡꯀ꯭ꯌꯨ ꯉꯥꯟꯊꯣꯏꯕ, ꯊꯥꯒꯠꯆꯔꯤ꯫ ꯕ꯭ꯔꯣꯁꯅꯥ ꯍꯜ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯩꯔꯦ, ꯗꯥꯁꯅꯥꯁꯨ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯌꯦ꯫ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯦ, ꯍꯣꯏ ꯀꯨꯏꯔꯦ, ꯅꯦꯠ ꯀ ꯌꯥꯗꯅ ꯂꯩꯕꯒ, ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒ ꯂꯩꯕꯁꯤꯒ ꯌꯥꯝꯅ ꯇꯦꯛꯑꯦ꯫ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯏꯟꯇꯔꯦꯁꯁꯤꯡꯗꯣ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ, ꯑꯗꯨꯗꯨꯒꯤꯗꯤ ꯃꯌꯥꯝꯁꯨ ꯎꯗ ꯀꯨꯏꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ, ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯨ ꯁꯦꯝꯕꯤꯔꯛꯎꯀꯣ ꯀꯩꯃꯤ ꯂꯣꯏꯔꯒ꯫ ꯍꯣꯏ, ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ, ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯍꯟꯗꯛ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ꯫ ꯅꯔꯦꯠ ꯃꯇꯦꯛ ꯑꯃ ꯇꯧꯕ, ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟ ꯃꯇꯦꯛ ꯑꯃ ꯁꯦꯝꯕ, ꯌꯥꯅꯔꯀꯥꯟꯗ ꯑꯗꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯞꯆꯈ꯭ꯔꯦ, ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯄꯨꯒꯥꯏꯕꯤ ꯉꯔꯥꯡꯅ ꯑꯗꯨꯝ ꯍꯥꯞꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯦꯅꯤꯃꯦꯁꯟꯒ ꯅꯔꯦꯁꯟꯒ ꯌꯥꯅꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ꯫ ꯑꯦꯅꯤꯃꯦꯁꯟ ꯉꯥꯛꯇ ꯑꯗꯣꯝꯗ ꯈꯨꯠ ꯊꯥꯗꯕꯗ ꯃꯇꯝ ꯐꯪꯅꯔꯛꯇꯕ ꯌꯥꯎꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯨ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯖꯗꯦ, ꯌꯥꯝꯅ ꯄꯤꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯁꯨ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯦꯟꯅ ꯑꯦꯅꯤꯃꯦꯁꯟ ꯊꯥꯗꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯞꯄꯗꯤ ꯉꯝꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃ ꯅꯔꯦꯁꯟ ꯇꯧꯕ, ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯆꯒꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ꯫ ꯃꯣꯆꯥ ꯃꯩꯇꯩ ꯍꯜꯂꯣ, ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯉꯥꯏꯕꯤꯔꯝꯃꯨ, ꯍꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯦꯝꯖꯔꯤ, ꯍꯥꯞꯆꯔꯛꯀꯦ꯫ ꯁꯨꯟꯗꯔ ꯈꯥꯏꯗꯦꯝ, ꯊꯦꯡꯀ꯭ꯌꯨ ꯆꯦ, ꯋꯦꯜꯀꯝ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ, ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯑꯩꯈꯣꯏ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ, ꯑꯗꯣꯝꯒꯤ ꯁꯖꯦꯁꯇꯣ ꯑꯩꯈꯣই ꯂꯧꯁꯤꯟꯖꯔꯦ, ꯈꯪꯖꯔꯦ, ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯦ꯫ ꯕ꯭ꯔꯣꯁꯅꯥ ꯍꯥꯏ ꯇꯧꯔꯛꯑꯣ, ꯗꯥꯁꯅꯥ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ꯫ ꯖꯤꯔꯤ ꯇꯨꯗꯦꯅ ꯃꯥ ꯌꯨꯖꯔ ꯅꯦꯝ ꯂꯩ, ꯑꯗꯨ ꯃꯥꯒꯤ ꯃꯤꯡꯗꯤ ꯑꯩ ꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ꯫ ꯑꯣ, ꯂꯩꯁꯦꯝꯕ꯫ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯁꯤꯗ ꯌꯨꯖꯔ ꯅꯦꯝꯗ ꯂꯩꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯎꯖꯔꯤꯁꯤꯗꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯕ ꯌꯥꯎꯔꯝꯒꯅꯤ, ꯖꯨꯅꯤꯌꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯣ ꯑꯩꯅ ꯈꯪꯖꯗꯕꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯗ ꯃꯤꯡ ꯄꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯗꯨꯝ ꯈꯪꯗꯕꯒꯤꯅꯦꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯈꯪꯕ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯈꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯃꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯒꯅ ꯆꯤꯆꯦ ꯗꯗꯥ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ, ꯈꯪꯗꯗꯅ ꯄꯟꯈꯤꯕꯗꯨꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯁꯣꯅꯝꯕꯨ ꯂꯥꯏꯚꯇ ꯎꯕ ꯐꯪꯖꯕꯁꯦ ꯑꯁꯦꯡꯕ ꯎꯕꯒꯨꯝ ꯈꯟꯖꯩ꯫ ꯉꯥꯟꯊꯣꯏꯕ ꯅꯤꯡꯁꯤꯡꯕꯝ, ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ, ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯠꯇꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ꯫
ꯆꯦ ꯀꯩꯃꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯖꯔꯤ ꯂꯟꯆꯦꯟꯕ ꯉꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯖꯔꯤ ꯃꯈꯥ ꯇꯥꯕ episode ꯁꯥꯔ ꯁꯥꯟꯇꯤꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯣꯛꯍꯟꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯋꯥꯔꯧꯕꯤꯅꯨ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯁꯤꯁꯇꯔ ꯏꯃꯨꯡ ꯏꯇ꯭ꯔꯣꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯀꯩꯃꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯦꯞꯄꯣꯏ ꯀꯩꯃꯤ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯋꯥꯔꯤ ꯆꯠꯊꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯔꯤ ꯀꯩꯃꯤꯅ ꯌꯥꯏꯐꯔꯦ ꯁꯤꯁꯇꯔ ꯁꯣꯅꯝ ꯋꯥꯔꯤꯒꯤ ꯂꯩꯆꯜ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩꯀꯩ ꯂꯝꯗꯒꯤꯅꯣ ꯂꯥꯟ ꯍꯛꯊꯦꯡꯅꯅ ꯏꯁꯥꯗ ꯐꯪꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯁꯥꯃꯛꯇ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯔꯝꯗꯝꯅꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯣꯛꯄꯅꯤꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯖꯔꯤ ꯌꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡꯁꯦ ꯅꯦꯝꯊꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯁꯦꯝꯃꯤꯌꯦ ꯀꯩꯃꯤꯒꯤ ꯃꯊꯪꯒꯤ episodeꯀꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯝ ꯅꯤꯡꯊꯦꯝꯄꯣꯛꯀꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯋꯥꯒꯥꯏꯕꯤ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯀꯃꯦꯟ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯏ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯇꯁꯦꯡꯅ ꯂꯩꯔꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯅ ꯂꯤꯕꯤꯔꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯈꯟꯒꯠꯆꯔꯒ ꯑꯗꯨꯃꯛ ꯀꯌా ꯑꯃ ꯍꯤꯁꯇ꯭री ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯀꯔꯝꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯉꯤ ꯀꯔꯝꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯁꯤꯒꯦ ꯍꯥꯄꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯁꯖꯦꯁ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯑꯗꯨꯃꯛ ꯂꯧꯁꯤꯟꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯅꯦꯠ ꯌꯥꯗꯕꯅ ꯍꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯍꯟꯊꯔꯦ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯅꯣꯡꯃꯇ ꯂꯦꯞꯆꯈꯤꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯖꯩ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯃꯤ ꯑꯩꯈꯣꯏꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯍꯥꯞꯆꯔꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯈꯤꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯕꯕꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯏꯔꯥꯡꯁꯦ ꯅꯦꯝꯊꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯅꯦꯠꯁꯤꯁꯨ ꯍꯥꯡꯉꯛꯇꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯕꯥ ꯃꯌꯥꯝ